ꯇꯔꯤ ngasi ꯑꯩꯈꯣꯏꯅ ꯂꯦꯞꯆꯔꯤꯕ ngasi ꯑꯩꯈꯣꯏꯅ ꯂꯩꯖꯔꯤꯕ ꯃꯐꯝ ꯑꯁꯤ ꯋꯥꯡꯖꯤꯡ ꯍꯩꯇꯄꯣꯛꯄꯤ ꯍꯥꯏꯅ ꯈꯪꯅꯕ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏ ꯑꯗꯨꯗ ꯂꯩꯕ ꯃꯐꯝ ꯑꯃꯈꯛꯅꯤ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯥꯡꯗ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯎꯔꯤꯕ ꯑꯁꯤ ꯑꯩꯈꯣꯏ ꯄ꯭ꯂꯥꯁꯇꯤꯛꯀꯤ ꯑꯩꯈꯣꯏꯒꯤ ꯑꯀꯣꯏꯕ ꯑꯁꯤꯗ ꯏꯟꯚꯥꯏꯔꯟꯃꯦꯟꯗ ꯍꯨꯟꯗꯣꯛꯇꯨꯅ ꯃꯥꯡꯉꯕ ꯇꯥꯛꯇꯅ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯄꯣꯂꯨꯁꯟ ꯑꯣꯏꯍꯜꯂꯕ ꯄ꯭ꯂꯥꯁꯇꯤꯛꯁꯤꯡ ꯑꯗꯨ ꯈꯣꯝꯖꯤꯜꯂꯕ ꯃꯇꯨꯡꯗ ꯄ꯭ꯂꯥꯁꯇꯤꯛ ꯋꯦꯁ ꯃꯌꯥꯝ ꯑꯗꯨ ꯈꯣꯝꯖꯤꯜꯂꯕ ꯃꯇꯨꯡꯗ ꯕꯣꯇꯜ ꯃꯅꯨꯡ ꯑꯁꯤꯗ ꯍꯥꯟꯖꯜꯂꯒ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏ ꯃꯥꯡꯗ ꯎꯔꯤꯕ ꯕꯣꯇꯜꯁꯤꯡ ꯑꯁꯤꯅ ꯌꯨꯔꯤꯅꯦꯜ ꯑꯃ ꯑꯍꯥꯟꯕ ꯑꯣꯏꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯑꯃꯁꯨꯡ ꯅꯣꯔꯠ ꯏꯁꯀꯤ ꯑꯣꯏꯅ ꯑꯍꯥꯟꯕ ꯑꯣꯏꯅ ꯍꯥꯏꯔꯤꯕ ꯄ꯭ꯂꯥꯁꯇꯤꯛꯀꯤ ꯕꯣꯇꯜꯁꯤꯡ ꯑꯁꯤꯗ ꯍꯥꯞꯄꯤꯕ ꯄ꯭ꯂꯥꯁꯇꯤꯛꯀꯤ ꯋꯦꯁ ꯃꯌꯥꯝ ꯑꯁꯤꯅ ꯌꯨꯔꯤꯅꯦꯜ ꯑꯃ ꯑꯍꯥꯟꯕ ꯑꯣꯏꯅ ꯑꯩꯈꯣꯏ ꯁꯥꯕꯒꯤ ꯑꯗꯨꯒꯨꯝꯕ ꯁꯛꯇꯝꯅꯤ ꯍꯥꯏꯔꯤꯕꯁꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯉꯁꯤ ꯅꯣꯡ ꯅꯤꯅꯤꯁꯤꯗ ꯑꯩꯈꯣꯏ ꯂꯣꯏꯔꯛꯑꯅꯤ ꯍꯥꯏꯔꯤꯕ ꯄ꯭ꯂꯥꯁꯇꯤꯛꯀꯤ ꯕꯣꯇꯜꯁꯤꯡ ꯑꯃꯁꯨꯡ ꯄ꯭ꯂꯥꯁꯇꯤꯛꯀꯤ ꯋꯦꯁꯁꯤꯡ ꯑꯁꯤꯅ ꯌꯨꯔꯤꯅꯦꯜ ꯑꯁꯤꯕꯨ ꯏꯍꯥꯟ ꯍꯥꯟꯅ ꯁꯥꯕꯒꯤ ꯑꯁꯤꯒꯨꯝꯂꯕ ꯊꯕꯛ ꯑꯁꯤꯕꯨ ꯄꯥꯏꯈꯠꯄꯤꯔꯤꯕ ꯅꯨꯡꯁꯤꯖꯔꯕ ꯑꯩꯈꯣꯏꯒꯤ ꯃꯔꯨꯞ ꯁ꯭ꯔꯤ ꯂꯤꯛꯃꯥꯕꯝ ꯕꯤꯅꯣꯗ ꯁꯤꯡ ꯋꯥꯡꯖꯤꯡ ꯍꯩꯇꯄꯣꯛꯄꯤꯗ ꯂꯩꯕ ꯏꯃꯥꯟꯅꯕ ꯑꯁꯤꯅ ꯍꯥꯏꯔꯤꯕ ꯑꯁꯤ ꯃꯥꯒꯤ ꯑꯅꯧꯕ ꯋꯥꯈꯜꯂꯣꯟ ꯑꯃ ꯑꯩꯈꯣꯏ ꯄꯣꯛꯂꯛꯄꯗꯒꯤ ꯄ꯭ꯂꯥꯁꯇꯤꯛꯅ ꯑꯩꯈꯣꯏꯒꯤ ꯄꯣꯂꯨꯁꯟ ꯊꯣꯛꯍꯜꯂꯤꯕ ꯑꯁꯤ ꯐꯅꯅꯕꯒꯤꯗꯃꯛꯇꯅꯤ ꯍꯥꯏꯗꯨꯅ ꯃꯁꯤ ꯃꯍꯥꯛꯅ ꯁꯥꯖꯕꯅꯤ ꯑꯩꯈꯣꯏꯒꯤ ꯃꯔꯨꯞꯀꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯃꯅꯤꯇꯪ ꯑꯩꯈꯣꯏ ꯇꯥꯃꯤꯟꯅꯁꯤ ꯃꯌꯥꯝ ꯑꯇꯩ ꯅꯠꯇꯦ ꯑꯩꯈꯣꯏꯁꯦ ꯈꯤꯇꯪ ꯊꯕꯛ ꯈꯔ ꯇꯧꯁꯦ ꯑꯗꯨꯒ ꯈꯤꯇꯪ ꯉꯝꯕ ꯈꯔꯁꯦ ꯑꯩꯈꯣꯏ ꯈꯔ ꯑꯗꯨꯝ ꯇꯧꯃꯤꯟꯅꯁꯦ ꯑꯩꯈꯣꯏ ꯔꯣꯁꯟꯅ ꯊꯥꯒꯠꯄꯤꯔꯕ ꯂꯥꯏꯐꯁꯦ ꯈꯤꯇꯪ ꯁꯤꯌꯔ ꯇꯧꯁꯦ ꯑꯗꯨꯒ ꯈꯤꯇꯪ ꯇꯧꯁꯦ ꯄ꯭ꯂꯥꯁꯇꯤꯛꯀꯤ ꯃꯊꯥꯁꯦ ꯌꯥꯝ ꯁꯥꯔꯣꯏꯁꯦ ꯑꯗꯨꯝ ꯈꯟꯅꯕ ꯀꯥꯟꯗ ꯑꯩꯈꯣꯏ ꯌꯥꯝ ꯋꯥꯕ ꯄꯣꯠꯇꯣ ꯊꯕꯛꯇꯣ ꯑꯣꯟꯊꯣꯛꯁꯦꯕ ꯇꯥꯃꯣ ꯂꯥꯛꯄꯤꯌꯨ ꯀꯩꯗꯧꯒꯦ ꯌꯥꯝꯕꯝꯗ ꯁꯤ ꯂꯥꯏꯐꯁꯦ ꯊꯥꯔꯤ ꯂꯝꯗꯤꯡꯗꯒꯤ ꯍꯧꯖꯤꯛ ꯑꯣꯔꯗꯔ ꯇꯧꯔꯛꯑꯕꯅꯤ ꯑꯗꯨꯅ ꯃꯅꯤꯄꯨꯔꯒꯤ ꯑꯃꯁꯨꯡ ꯑꯩꯈꯣꯏꯒꯤ ꯅꯣꯔꯠ ꯏꯁ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯑꯍꯥꯟꯕ ꯑꯣꯏꯅ ꯄ꯭ꯂꯥꯁꯇꯤꯛ ꯋꯦꯁ ꯃꯌꯥꯝ ꯑꯁꯤ ꯈꯣꯝꯖꯤꯜꯂꯒ ꯄ꯭ꯂꯥꯁꯇꯤꯛꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯑꯆꯥꯄꯣꯠ ꯆꯥꯈꯤꯕ ꯂꯦꯁꯀꯤ ꯃꯀꯨ ꯑꯣꯏꯕ ꯌꯥꯏ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏꯒꯤ ꯃꯤꯊꯥꯏ ꯃꯀꯨ ꯑꯣꯏꯕ ꯌꯥꯏ ꯑꯗꯨꯒ ꯀꯦꯔꯤ ꯕꯦꯒ ꯄ꯭ꯂꯥꯁꯇꯤꯛꯀꯤ ꯑꯣꯏꯕ ꯌꯥꯏ ꯄꯨꯝꯅꯃꯛ ꯑꯁꯤ ꯕꯣꯇꯜꯁꯤꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯀ꯭ꯔꯤꯛ 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 ꯑꯩꯈꯣꯏꯒꯤ ꯍꯥꯜꯂꯕ ꯃꯇꯨꯡꯗ ꯆꯥꯎꯔꯥꯛꯅ ꯒ꯭ꯔꯥꯝ 100 ꯌꯥꯡꯈꯩꯗꯒꯤꯅ 300 250 300 की चांग स्वाइबोक्सी लुमहल्लबा मतुंगदा प्लास्टिक सिंग असि मागना अखोइगी लेकाय असिदा चखाइदुन लैरंबा लमदम असिदा चखाइदुन लैरंबा प्लास्टिक सिंग अदु खोमजल्लबा मतुंगदा लुपा 10 दा प्लास्टिक अमममदा माना हारिबसि लैजरगा कलेक्शन बोतल अमदा लुपा 10 दा अखोइगी प्लास्टिक सि हाला मतुंगदा 300 ग्राम योर मतुंगदा लैजरगा कलेक्शन था तरुक चुपना तौराबा मतुंगदा पुन्ना प्लास्टिक अखोइगी बोतल असि 2600 चंगना हारिबसि अखोइ यूरिनल असि साजबनी हारिबसि मियामदा उहनजबगी मरमदि अखोइ प्लास्टिकना बाहन ताहनदना अखोइ पोल्यूशन थोलाइबासि खरत ओरबसु सिगुम्बा वाखल्लोन असि हौदोक्पिदना अखोइ लू नानबा तरु तनानबा मणिपुर अमा अदुगा मालेम पृथ्वी में ओहिलसे हाइबगी वाखल्लोनदुदा हारिबा थबगसि नुसिजरबा अखोइगी मरुप लिकमाबम बिनोदना पाइकपनि मसि अखोइ नुमित निनी हुमनी की मनुंगदा इनोग्रेशन तौजरगनी हारिबा इनोग्रेशन असिदा इरै काइरमदम अमदि मणिपुरदा लैबिरिबा नुसिजरबा प्रजा खुदिमंगना लेंबिरक्तुना हारिबसि येंबियु खंबियु अमदि इरै काइरमदम खुदिमक्ता मरोइना अखोइ वांगजिंग ग्राम पंचायत सिदा लैबिरिबा नुसिजरबा प्रधान अमसुंग मेंबर सिंग मागी वार्ड खुदिमक्ता प्रधान की मखादा मेंबर सिंगना हारिबा बोतल असि खोमजल मतुंगदा वार्ड खुदिमक्ता सिगुम्बा यूरिनल अममम मॉडल ओइना अखोइ साजरगनी हाइबा वाफम अमसु अखोइगी वांगजिंग ग्राम पंचायत की प्रधान अमदि मेंबर सिंगना फोंगदोकपिरे सुमाइना मणिपुर की ग्राम पंचायत म्युनिसिपल काउंसिल खुदिमक्ता वार्ड मेंबर खुदिमक्की अखोइगी वार्ड अमममदा सिगुम्बा अममम सारगदी पोल्यूशन फ्री ओइबा मणिपुर अमा मालेम अमा ओइबा ngamgani हाइबगे दु पुम्नमक्की मफमना थमजनी थैंक यू